ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯥꯁꯛ ꯉꯥꯛꯄ ꯃꯍꯩꯔꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯖꯨꯖꯨ꯫ ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯂꯝꯗꯝꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯁꯨꯝ ꯆꯠꯂꯒ ꯁꯨꯛꯄꯗꯒꯤ ꯍꯦꯟꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯌꯦꯠꯑꯣꯏ ꯅꯥꯀꯜ ꯑꯅꯤꯃꯛꯇꯁꯨ ꯏꯔꯤꯛ ꯆꯣꯜꯂꯕ ꯅꯤꯡꯅꯤꯛ ꯂꯥꯎꯔꯕ ꯇꯨꯔꯦꯜ ꯑꯅꯤ ꯆꯦꯜꯂꯤ꯫ ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯂꯝꯗꯝꯒꯤ ꯃꯈꯥ ꯑꯃꯗꯤ ꯃꯅꯤꯡ ꯊꯪꯕꯗꯅ ꯆꯥꯎꯔꯕ ꯄꯥꯠ ꯑꯃ ꯂꯩ, ꯑꯗꯨꯒ ꯃꯃꯥꯡ ꯊꯪꯕ ꯑꯗꯨꯗꯅ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯇꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯂꯩꯕꯥꯛꯅꯤ ꯂꯦꯡꯊꯧ ꯈꯨꯂꯦꯟ꯫ ꯌꯦꯡꯂꯨꯕ ꯎꯔꯨꯕ ꯈꯨꯗꯤꯡꯗ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ꯫ ꯃꯃꯥꯡꯂꯣꯝꯗ ꯎꯔꯤꯕ ꯁꯥꯡꯂꯕ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯅꯤꯒꯤ ꯀꯥꯔꯛꯇꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯈꯛ ꯆꯦꯟꯊꯔꯛꯏ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯏꯆꯦꯜꯅ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯦꯡꯂꯕꯗ ꯃꯥꯒꯤ ꯃꯅꯤꯜ ꯑꯗꯨꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯅ ꯄꯥꯏꯈꯠꯈꯤ꯫ ꯅꯨꯡꯁꯤꯠꯅ ꯈꯖꯤꯛ ꯁꯥꯐꯨ ꯀꯟꯅ ꯁꯤꯜꯂꯛꯄꯗ ꯂꯩꯆꯤꯜ ꯑꯃꯗꯤ ꯐꯖꯔꯕ ꯂꯩꯔꯥꯡꯁꯤꯡꯅ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯐꯖꯕ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝꯅꯤ ꯂꯦꯡꯊꯧ ꯈꯨꯂꯦꯟ꯫ ꯍꯥꯏꯔꯤꯕ ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯈꯛꯇ ꯅꯠꯇꯅ ꯁꯥꯗ ꯂꯥꯟꯗ ꯍꯩꯁꯤꯡꯕ ꯑꯇꯣꯞꯄ ꯈꯨꯀꯟ ꯄꯥꯡꯒꯜꯂꯕ ꯏꯃꯨꯡ ꯑꯃꯗꯤ ꯁꯥꯒꯩ ナꯇꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈꯥꯕ ꯉꯥꯟꯕꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝꯒꯤ ꯏꯃꯨꯡꯁꯨ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡꯒꯤ ꯁꯤꯡꯗ ꯆꯜꯂꯤ꯫ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯗ ꯄꯣꯛꯄꯅꯤ ꯍꯦꯟꯊꯣꯏꯕꯤ, ꯑꯗꯨꯒ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯏꯃꯨꯡꯗꯅ ꯂꯤꯛꯂꯥꯉꯝꯕ ꯀꯧꯕ ꯑꯉꯥꯡ ꯑꯃꯁꯨ ꯄꯣꯛꯈꯤ꯫ ꯂꯤꯛꯂꯥꯉꯝꯕꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯂꯨꯋꯥꯡꯊꯧ ꯑꯗꯨꯗꯤ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯌꯦꯛꯁꯂꯥꯏꯒꯤ ꯂꯨꯆꯤꯡꯕꯅꯤ꯫ ꯂꯤꯛꯂꯥꯉꯝꯕꯒꯤ ꯃꯊꯛꯇ ꯃꯌꯥꯝꯕ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯍꯥꯟꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯈ꯭ꯔꯦ, ꯃꯇꯤꯡ ꯃꯊꯧꯅꯥ ꯂꯩꯔꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯂꯨꯆꯤꯡꯕ ꯇꯦꯝꯕ ꯑꯃꯗꯤ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯌꯦꯛꯁꯂꯥꯏꯒꯤ ꯂꯨꯆꯤꯡꯕ ꯂꯨꯋꯥꯡꯊꯧ, ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯂꯝꯗꯝꯒꯤ ꯃꯃꯥꯡꯂꯣꯝꯗ ꯎꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯨꯋꯥꯡꯊꯧꯅ ꯍꯥꯏ, ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯂꯝꯗꯝ ꯑꯁꯤꯗ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏ ꯑꯃꯗꯤ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯌꯦꯛꯁꯂꯥꯏ ꯑꯅꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯀꯟ ꯄꯥꯡꯒꯜꯂꯕ ꯏꯃꯨꯡꯅꯤꯗꯣ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯀꯤꯔꯤꯕ ꯁꯥꯒꯩ ꯑꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯑꯣꯏꯅꯅꯕ ꯁꯥꯒꯩ ꯑꯅꯤꯁꯦ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕ ꯄꯥꯝꯃꯤꯅꯦ꯫ ꯇꯦꯝꯕꯅ, ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯨꯃꯛ ꯍꯧꯗꯣꯛꯆꯅꯤꯡꯕꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯅꯕ ꯌꯦꯛꯁꯂꯥꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯈꯔ ꯂꯧꯅ ꯂꯩꯅꯍꯟꯗꯨꯅ ꯏ ꯃꯔꯤꯁꯨ ꯑꯣꯏꯔꯕꯅꯤꯅ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗꯣ꯫ ꯂꯨꯋꯥꯡꯊꯧ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯂꯤꯛꯂꯥꯉꯝꯕ ꯑꯗꯣ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯃꯍꯩꯂꯣꯏꯁꯪꯗ ꯊꯥꯔꯛꯂꯒꯦ꯫ ꯃꯥꯁꯨ ꯅꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯅ ꯂꯥꯟꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯁꯤ, ꯑꯗꯨꯒ ꯃꯥꯒ ꯆꯥꯟꯅꯒꯗꯕ ꯀꯅꯥꯅꯣ ꯑꯃꯁꯨ ꯍꯦꯛ ꯁꯤꯟꯕꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯦꯝꯕꯅ, ꯃꯗꯨꯃꯛ ꯑꯆꯨꯝꯕꯅꯤ꯫ ꯍꯌꯦꯡꯃꯛ ꯂꯤꯛꯂꯥꯉꯝꯕꯕꯨ ꯑꯩꯈꯣꯏꯒꯤ ꯌꯦꯛꯁꯂꯥꯏꯒꯤ ꯃꯍꯩꯂꯣꯏꯁꯪꯗ ꯊꯥꯕꯤꯔꯛꯂꯨ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯛꯂꯥꯉꯝꯕꯗꯨ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯃꯍꯩꯂꯣꯏꯁꯪꯗ ꯃꯍꯩ ꯇꯝꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯍꯦꯟꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯄꯤ ꯅꯨꯄꯤꯅꯤ꯫ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯕꯨ ꯉꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯊꯥꯡ ꯇꯥ ꯂꯤꯁꯨ ꯇꯦꯟ ꯑꯃꯗꯤ ꯐꯨꯅꯕꯒꯤ ꯃꯍꯩꯗ ꯍꯦꯟꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯗ ꯇꯝꯂꯛꯄꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯟꯊꯣꯏꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯕꯨ ꯉꯝꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯜꯂꯕ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕꯤ ꯍꯦꯟꯅ ꯃꯉꯛ ꯍꯥꯏꯒꯠꯂꯤ, ꯅꯥꯄꯟ ꯀꯥꯏ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯦꯟꯊꯣꯏꯕꯤꯒꯤ ꯑꯄꯣꯛꯄ ꯊꯧꯕꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯍꯦꯟꯊꯣꯏꯕꯤ, ꯏꯆꯥꯅ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯗ ꯄꯨꯝꯅꯃꯛꯇꯒꯤ ꯏꯍꯦꯜ ꯍꯦꯜꯂꯤ ꯍꯥꯏꯕ ꯏꯄꯥꯁꯨ ꯈꯪꯏ꯫ ꯏꯆꯥꯒꯤ ꯍꯩꯁꯤꯡꯕ, ꯍꯣꯠꯅꯕ ꯀꯟꯕ, ꯅꯤꯡꯍꯟꯅꯗꯕ ꯃꯇꯧ ꯑꯗꯨꯗ ꯏꯄꯥ ꯄꯦꯜꯂꯤ꯫ ꯏꯆꯥꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯕꯅꯤꯀꯣ꯫ ꯑꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯁꯨ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯈꯤꯅꯤ꯫
ꯌꯦꯛ ꯁꯂꯥꯏꯒꯤ ꯂꯨꯆꯤꯡꯕ ꯏꯄꯜ ꯇꯦꯝꯕꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤꯒꯅꯤ꯫ ꯊꯧꯕꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯕꯤ ꯑꯁꯦ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤ, ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕꯤ, ꯍꯣꯠꯅꯕ ꯀꯟꯕꯤ ꯑꯃꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯏꯄꯥꯅ ꯆꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯨꯔꯣ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯍꯩ ꯂꯣꯏꯁꯪꯗ ꯆꯠꯅꯅꯕ꯫ ꯑꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯦꯟꯊꯣꯏꯕꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯂꯝꯗꯝ ꯑꯗꯨꯗ ꯁꯛꯇꯤ ꯆꯦꯜꯂꯕ, ꯃꯌꯥꯝꯅ ꯃꯄꯨ ꯑꯣꯏꯒꯦ ꯇꯥꯟꯅꯕ ꯂꯩ ꯃꯈꯜ ꯑꯃꯈꯛ ꯂꯩ꯫ ꯂꯩ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯂꯩ ꯑꯗꯨ ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯂꯝꯗꯝꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯁꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯄꯗꯤ ꯂꯥꯏꯔꯗꯅ ꯊꯤꯕ ꯐꯥꯎꯕ ꯐꯪꯗꯦ ꯍꯥꯏꯅꯩ꯫ ꯂꯩ ꯑꯗꯨꯗꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤꯅꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯗꯨꯅ ꯃꯥꯕꯨ ꯍꯦꯛꯄ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯥꯗꯤ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯅꯩ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯑꯉꯛꯄ ꯁꯛꯇꯝ ꯑꯃꯈꯛ ꯎꯈꯤ꯫ ꯎꯃꯪ ꯑꯃꯒꯤ ꯅꯥꯀꯟꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃꯈꯛ ꯆꯦꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯕꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯃꯥꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏꯕ ꯃꯈꯩ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯞꯊꯣꯛꯈꯤ꯫ ꯃꯤꯠꯃꯥꯡꯗ ꯎꯅ ꯎꯅ ꯃꯥꯈꯤꯕ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯑꯗꯨ ꯇꯞꯅ ꯒꯝ ꯒꯝ ꯆꯪꯁꯤꯜꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟ ꯌꯧꯔꯦ꯫ ꯏꯃꯥꯏ ꯆꯣꯜꯂꯕ ꯏꯁꯤꯡ ꯑꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯔꯣꯏꯅꯤꯡꯕ ꯐꯥꯎꯍꯜꯂꯤ꯫ ꯋꯥꯈꯜ ꯀꯟꯊꯔꯨꯕ ꯇꯧꯔꯨꯗ ꯍꯦꯟꯊꯣꯏꯕꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯏꯔꯣꯏꯕꯗꯤ ꯉꯝꯗꯦ꯫ ꯃꯈꯣꯡ ꯑꯅꯤꯃꯛ ꯆꯦꯠꯅ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯀꯥꯔꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯃꯁꯥ ꯂꯨꯞꯊꯈꯤꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ తావుదున ꯂꯩꯈ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯃꯝꯂꯕ ꯏꯔꯣꯅꯨꯡ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯀꯔꯤꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯃꯥꯏ ꯍꯥꯏꯔꯞ ꯂꯩꯊꯣꯔꯛꯄꯗ ꯏꯔꯣꯅꯨꯡ ꯑꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯩ ꯆꯕꯨꯜ ꯑꯃꯈꯛ ꯁꯥꯠꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯩ ꯉꯔꯪ ꯉꯔꯪ ꯆꯥꯛꯄ ꯃꯐꯝ ꯑꯃ ꯎꯕꯒꯨꯝ ꯃꯝꯂꯕ ꯏꯔꯣꯅꯨꯡ ꯑꯗꯨꯗ ꯃꯩꯔꯤ ꯃꯆꯨꯒꯤ ꯂꯩ ꯆꯕꯨꯜ ꯑꯗꯨ ꯎꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯅꯗꯤ ꯂꯩꯁꯤꯡ ꯑꯗꯨ ꯂꯥꯝꯕ ꯁꯨꯛꯐꯪ ꯐꯪꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯂꯩ ꯆꯕꯨꯜ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯕ ミꯀꯨꯞ ꯑꯃꯗ ꯂꯩꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯄꯨꯝꯖꯣꯠ ꯂꯣꯠꯁꯤꯟꯈ꯭ꯔꯒ ꯏꯅꯧ ꯅꯧꯕ ꯃꯐꯝ ꯑꯃꯗ ꯃꯥ ꯊꯨꯡꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯂꯝꯗꯝꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯃꯤ ꯑꯃ ꯎꯈꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯦꯟꯊꯣꯏꯕꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯇꯁꯦꯡ ꯇꯁꯦꯡꯕ ꯇꯥꯏꯕꯪꯗ ꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ꯫ ꯂꯤꯛꯂꯥꯉꯝꯕꯗꯨ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯃꯍꯩ ꯂꯣꯏꯁꯪꯗ ꯃꯍꯩ ꯇꯝꯕ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯌꯦꯛꯁꯂꯥꯏꯒꯤ ꯂꯨꯆꯤꯡꯕ ꯂꯨꯋꯥꯡꯊꯧꯅ ꯃꯥꯕꯨ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯄꯥ ꯃꯆꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯂꯨꯋꯥꯡꯊꯧꯅ ꯍꯥꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯅꯪꯁꯦ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯌꯦꯛꯁꯂꯥꯏ ꯑꯃꯗꯤ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯑꯄꯨꯟꯕ ꯃꯍꯩ ꯇꯝꯕ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯗꯨꯒꯨꯝꯅ ꯅꯪꯁꯦ ꯃꯃꯤꯡ ꯂꯩꯔꯕ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ, ꯀꯅꯥꯗꯒꯤꯁꯨ ꯇꯣꯟꯊꯅ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯂꯤꯛꯂꯥꯉꯝꯕꯅ, ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯌꯦꯛꯁꯂꯥꯏꯒꯤ ꯃꯍꯩ ꯈꯛꯇꯃꯛ ꯇꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯃꯍꯩꯁꯨ ꯇꯝꯗꯣꯏꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯁꯤꯗꯤ ꯂꯦꯡꯊꯧ ꯈꯨꯂꯦꯟ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧꯅ ꯐꯥꯎꯕꯅꯦ ꯃꯁꯛ ꯈꯪꯂꯕ, ꯂꯝꯗꯝ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯗꯝꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯈꯪꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯪꯒꯤ ꯅꯌꯥꯝꯕꯒꯨꯝꯕ ꯃꯤꯁꯛꯇꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯤꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯑꯁꯨꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯈꯤꯕꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯡꯆꯠ ꯑꯃꯗꯤ ꯃꯍꯩꯒꯤ ꯂꯝꯗ ꯆꯥꯎꯔꯕ ꯄꯜ ꯑꯃ ꯈꯥꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯜ ꯑꯁꯤ ꯅꯪꯅ ꯊꯨꯒꯥꯏꯗꯨꯅ ꯅꯪꯁꯨ ꯅꯌꯥꯝꯕꯗꯒꯤ ꯅꯣꯞꯇꯕ ꯃꯅꯥꯎ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯎꯠꯀꯗꯕꯅꯤ꯫ ꯂꯤꯛꯂꯥꯉꯝꯕꯅ, ꯄꯥꯕꯨꯡ, ꯑꯩꯅ ꯏꯌꯥꯝꯕꯒꯤ ꯊꯥꯛꯇ ꯂꯩꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫
ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨ ꯌꯧꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯤꯛꯂꯥꯉꯝꯕ ꯊꯅꯝꯂꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡꯊꯧꯗꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯗꯅꯤ ꯍꯦꯟꯊꯣꯏꯕꯤ ꯑꯃꯗꯤ ꯂꯤꯛꯂꯥꯉꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯁꯨ꯫ ꯂꯤꯛꯂꯥꯉꯝꯕ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ, ꯃꯅꯨꯡ ꯌꯥꯝꯅ ꯀꯟꯕ, ꯍꯣꯠꯅꯕ ꯂꯦꯞꯇꯕ, ꯃꯈꯣꯏꯅ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯇꯣꯛꯇꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯉꯥꯛꯇꯅꯤ꯫ ꯃꯍꯩ ꯍꯩꯕꯁꯨ ꯃꯥꯒ ꯃꯥꯟꯅꯕ, ꯑꯅꯝ ꯀꯟꯕꯁꯨ ꯃꯥꯒ ꯃꯥꯟꯅꯕ ꯁꯥꯇ꯭ꯔ ꯑꯃ ꯅꯧꯅ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯗ ꯂꯥꯛꯄꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯗꯤ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅꯗ ꯉꯝꯂꯒ ꯂꯥꯛꯄꯅꯤ, ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯕꯅꯤ꯫ ꯑꯣꯖꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯕꯁꯨ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯂꯤꯛꯂꯥꯉꯝꯕꯅ ꯃꯥꯕꯨ ꯃꯥꯏꯊꯤꯒꯤ ꯍꯦꯛ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯑꯗꯨ ꯃꯁꯥꯗ ꯁꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯗꯧ ꯊꯤꯠꯂꯤꯕꯗꯤ ꯂꯤꯛꯂꯥꯉꯝꯕꯒꯤ ꯀꯔꯤꯁꯨ ꯅꯥꯁꯨꯡꯗꯕ ꯃꯇꯧ ꯑꯗꯨꯅꯤ꯫ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯝꯕꯥ ꯑꯅꯤ ꯑꯅꯤ ꯁꯦꯝꯗꯨꯅ ꯂꯝꯕꯥꯅꯍꯜꯂꯤ꯫ ꯃꯗꯨꯗ ꯂꯤꯛꯂꯥꯉꯝꯕꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯂꯝꯕꯥꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯒ ꯃꯥꯌꯣꯛꯅꯕ ꯁꯥꯇ꯭ꯔ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯪꯗꯨꯅ ꯐꯝꯈꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯌꯥꯝꯗꯨ ꯃꯍꯩꯂꯣꯏꯁꯪꯗꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯤꯛꯂꯥꯉꯝꯕꯁꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯉꯝꯕꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯦꯟꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ, ꯃꯍꯩ ꯀꯌꯥꯝ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯣ, ꯀꯌꯥꯝ ꯍꯩꯁꯤꯡꯉꯤ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯉꯝꯕꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯞꯇꯛꯅ ꯏꯟꯅꯩ꯫ ꯂꯝꯍꯥꯡ ꯑꯃꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯦꯟꯊꯣꯏꯕꯤꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯉꯝꯕꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯜꯂꯤ꯫ ꯂꯤꯛꯂꯥꯉꯝꯕꯁꯨ ꯉꯛꯆꯥꯅꯅ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯉꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯁꯛ ꯀꯥꯛꯇꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯍꯦꯟꯅ ꯍꯩꯁꯤꯡꯉꯤ, ꯁꯔꯤꯠ ꯁꯔꯥꯍꯦ ꯍꯥꯏꯕꯗꯣ ꯆꯥꯡꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯂꯤꯛꯂꯥꯉꯝꯕꯅ, ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯡꯌꯦꯡꯅꯔꯁꯤ꯫ ꯇꯨ ꯄꯨꯡꯃꯝ ꯃꯝꯃꯤ, ꯌꯨꯝꯗꯅꯦ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯅꯔꯝꯂꯅꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ, ꯆꯥꯡꯌꯦꯡꯅꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯆꯠꯄ ꯌꯥꯔꯣꯏ, ꯀꯣꯟꯅ ꯆꯥꯡꯌꯦꯡꯅꯔꯁꯤ꯫ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯝ ꯀꯟꯕꯤ ꯍꯦꯟꯊꯣꯏꯕꯤꯅ ꯂꯤꯛꯂꯥꯉꯝꯕꯒꯤ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯤꯛꯂꯥꯉꯝꯕꯁꯨ ꯍꯦꯟꯊꯣꯏꯕꯤꯅ ꯍꯥꯏꯕ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯥꯡꯌꯦꯡꯅꯔꯤ꯫ ꯂꯤꯛꯂꯥꯉꯝꯕꯅ ꯍꯦꯟꯗꯦ, ꯍꯦꯟꯊꯣꯏꯕꯤꯅ ꯋꯥꯠꯇꯦ, ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯅꯗꯦ, ꯆꯞ ꯃꯥꯟꯅꯩ, ꯀꯅꯥꯅ ꯉꯝꯃꯤ ꯈꯟꯗꯣꯛꯄ ꯋꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯟꯅ ꯂꯝꯕꯥꯅꯔꯤꯕ ꯑꯗꯨꯗ ꯃꯁꯥꯁꯤꯡ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯂꯨꯞ ꯂꯨꯞꯄꯤ, ꯆꯣꯛꯊꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯂꯤꯛꯂꯥꯉꯝꯕꯅ ꯍꯦꯟꯊꯣꯏꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯍꯦꯛ ꯃꯥꯏꯊꯤꯕ ꯑꯗꯨꯗ ꯑꯁꯣꯝꯗ ꯎꯃꯪꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯃꯥꯏ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯐꯅ ꯀꯨꯏꯅ ꯂꯝꯕꯥꯅꯔꯕ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯃꯥꯡ ꯑꯗꯨꯗ ꯁꯠ ꯁꯠ ꯐꯝꯊꯩ꯫ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯛꯂꯥꯉꯝꯕ ꯃꯃꯥꯏ ꯑꯗꯨꯅ ꯃꯊꯛꯇ ꯅꯣꯡꯈꯠꯇꯨꯅ ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯑꯩꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯅ ꯈꯟꯕꯅꯤ, ꯑꯗꯣ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯉꯝꯕꯅ, ꯁꯤꯗꯅꯦ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯩꯗꯣ, ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦ ꯍꯥꯏꯅ꯫ ꯍꯦꯟꯊꯣꯏꯕꯤꯅ, ꯑꯗꯣ ꯅꯪꯒ ꯃꯥꯌꯣꯛꯅꯕꯗ ꯃꯤꯑꯣꯏ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯔꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯂꯤꯛꯂꯥꯉꯝꯕꯅ, ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ꯫ ꯍꯦꯟꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯅ? ꯇꯨ ꯊꯥꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯉꯝꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯉꯝꯕꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝ ꯑꯇꯤꯌꯥꯊꯛꯇ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯇꯨꯅ ꯊꯥꯖꯃꯥꯕꯨ ꯌꯦꯡꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯟꯊꯣꯏꯕꯤ ꯑꯗꯨ ꯂꯤꯛꯂꯥꯉꯝꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯈꯤ꯫ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯗꯨ ꯍꯦꯟꯊꯣꯏꯕꯤ ꯂꯥꯏꯅ ꯂꯧꯗꯦ꯫ ꯂꯤꯛꯂꯥꯉꯝꯕꯕꯨ ꯃꯥꯅ ꯁꯤꯡꯗꯨꯅ ꯊꯝꯈꯤ꯫ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯍꯦꯟꯊꯣꯏꯕꯤꯅ ꯂꯤꯛꯂꯥꯉꯝꯕꯕꯨ ꯃꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯉꯤ꯫
Makhut ani adu khudum chena tasinduna ma amuktangdi liklangambabo maithiba pikhini haibegi thamoida wasai liklangambadi khangjaba nate henthoibina mabu kaya yamna singlaga thami haiba Purnima numitki numidang khudingi henthoibina liklangambada changyingna si haiduna hawi liklangambana yade thengi yumda chatlagi hai adubo alam kanbi henthoibigi saraida thenglabasu thengna Purnima thajagi mangalakta makhoi ani adu changyingnei changyengnaba khudingda liklangambana adum thoi henthoibidana maithi hawi Maithiba aduda mai hauna saurabi henthoibina amuktangdi liklangambabo maithiba pini singduna thami changyingnaba adu loiraga henthoibina liklangambada hangi kamdongna nangna asuk sari sara hairiba matam aduda liklangambana chap manaba pakhum adumakpi tu thase phajadra yego henthoibi maso mayumda tumina leithokte Matau karamna liklangambabo maithiba pisige khana hena honaba kanbi nupi macha ama oirakhi asumna henthoibi amadi liklangamba makhoi anidu tamna mapum marai pharaba misak amamam oiraklami noma numit amani liklangambana chahi 12 13 hairakpa matang adwaidani mahai loisang adu suti leiba numit amani Liklangambana ayuk aduda makhoi yunggi sumangduda sumsanaduna leiringai magi mayamba adu mapaluwang thauba loinana konthonglomdagi changlaklami liklangamba mayambagi manakta changsilaktuna hai iyamba ai ngasiri mahai loisangdasu chatlu aduna mamangnomda uriba chingsangda karusi aibu pubiyo iyamba liklangamba ngasiri karugumsine iyambase Thaba amasu chakkedaba lei liklangambana hayengdagidi ai amu mahai loisangda chatpa horani adudagidi aisune chingkaba chatpa matam phanglaroi ngasi hekta karulase haiba ngasi karuse luwang thongna nanau nupa se ching yamna kaningnaba mali kaminaruro tanjaduda konthonglomdagi chahi 9 mukki angang nupi macha ama chensilaktuna liklangamba amadi magi mayamba aduda hairami Noi anina hainaido aisu tahawiko aisu chingkaba lakdoini liklangambana thoisna haibi mikpikpe nangkaba ngomoi thoisanana ngamjaniye mi lakani hayadi lakani angang ani dugi matau aduda mayamba aduna noklaga haireklami lao akoi ahumne puna karusi asumna liklangamba magi mayamba amadi thoisna Makhoi ahum adu hek liklangambana mahai loisangda chattaba numit khudingi chingkaba chatlami liklangambana mayamba adubu yamna nungsijai mayamba adunasu liklangambabo adugi matik ngjai machin manau anigi nungsinaraba mari adu ubada mapa oiriba luwangthau pokpagi mahai yale khanjai noma numit amadari khaba nganba yeksalai mahai loisang aduda wa launare wafam ama Khaba nganba chagai punsiba koba nupa aduna thaina matamdagi thamlaklaba sakti chelaba thangsang ado huranduna chenkri ha karino haribasibo mangledana aduk sakti leiraba thang ado mana hurankhriba adudi thang aduda changduna leiriba phatraba thawaising aduna punsiba puningba maikeda pukhragani punsiba haibado khaba nganba yeksalagi yeknaba amani haina lakthokri Lucing betemana aduga sarang leisang them yek salai gi lucingba luwang thongnaso mabu yeknabani haikri yek salai ani gi athoiba lanni amamam thaduna punsibabu hingna natraga sira pharaknaba yathang pikri asumna wa laungnaraba marak aduda mahi tombal lagliba satra sati mayam adusu punsiba kanano mana huran ki hairiba thang aduna kari thangno mahi panghaida hainei Namit adu mangtada liklangambagi mayamba adu khutta matik chaba khulai paiduna sapi lampi setlaga yumdagi tholakpa aduda liklangambana hangi karaya chattoino yamba iyambagi liklangamba iyamba ase aigi aruba ithau amana aibu ngaiduna leiri aigi ithau ado pangthokpa loiraga iyamba nangi nakta amuk lakki iyambana mai paklaga halakpado nang ngairamuko liklangambana ai soidana ngairongi iyamba nanauna
iyambabu khaurangna halakadaba numit ado khut thekduna ngaihauri haibase kaubigano. Iyamba nangi nakta soidana halaki ai chetlagi ko. Asumna manau nupa liklangambada kaina bidai piramlaga chatkre mayamba adu. Angang oijarabasu liklangamba khangi magi mayamba aduna chatliba adu kadaidano kaidobano haiba sarang le sangthem yek salai gi luchingba machani aduna lamdam aduda karigumba khudong thiba natraga awa ana tarakpa matamda luchingbagi macha ama oina mana mayo yafam thui asumna matamde sumsum haujinki liklangambagi mayamba adudi amuk hanna yum aduda lakhiji adubu liklangambana di magi mayamba adu kawkiba numit ama phobu yawkidi halakhidraba mayamba adu ngaina masan saklabi thoisna makhoi ani adu sanamina duna leirami hauji liklangamba chahi 14 hairagli asu kuiraba matam asi phoba mayamba bu ngairi mayamba na chakhiba maikai adomda yengna liklangamba mabukningda khali iyamba nangbu halaogoba ai haujikti pakhang pari iyambagumna mating mathauna leiba lanmi ama oiri isan nupi thadoisna so leisabi pari aikhoi ni changdana isan bu sena sela o iyamba wakhanda khak chonjaba natana liklangamba pangan thokpa ngamlamdi nongma liklangambana mahi loisangdagi mayumda halakpa matamda makhoi gi sumang aduda mi mayam ama tinduna leirami mi sing adu maithok imang maksinbagi mami tai liklangamba prap saksinduna mapa ibungo luwang thauda hangi pabo kari thau thokpa yawagi ngasi ekhoi yumda mi mayam ama tilliba sibo luwang thau masu ningamdana khumi adubu mamittegi mapidi sintahandi nangi ne yambana pangthokpa ngamlamdraba thabuk ado haujikti nangna pangthokpa tari aigi isanupa nungna tomta ngai haurene ipagi liklangambana karino pabo na haibiri basiba madu yari ai yamba leini khabu nganba yek salagi seksin na lochillaga thamba phatraba thawai changlaba thangsangama punsiba koba nupa amana huralaga lotki niyongi wangmada thabak tawi haiduna khabu nganba yek salagi amadi sarang lai sangthemgi yek salagi miyoi singna mabu yeknaba amani haiduna lauthoki maduda sunate punsiba haiba miyoi aduna sagai ani asigi seksinda thamjaba lanthum amadi maru oiba pot kaya ama huranduna pukri maram asidagi sagai asigi athoiba lani amamam thaduna punsiba haiba miyoi ado hingna natraga sina pharanaba yathang piki nangi nayambasu sagai asigi athoiba lanmi ama oina punsiba phananaba chatkibani adubu laibok thibana punsibagi makhutta magi thawai ase thakre mapagi wahaise tabada liklangambagi thamoidu machetana kaiki asonung sikraba mayamba adu punsibagi makhutta thawai thakre khalubada mikuptuda lamansingbagi ina masapumba senki numit adudagi hauna liklangamba wasak amaga loinana mahi tamba horaki purnima numit amada henthoibi amadi liklangamba makhoi ani adu ahangba lamhang amada phamduna asum wari sanai mahi masin tambagi matangda amadi hayeng makhoi anina kamdona matik saba misak amamam oigani haibagi matangdani henthoibi na haireklami aide khabu nganba yeksalai gi luchingba ama oiningi nupi aigoidasu luchingba amagi magun yawi haibase mayam mangda utpa pami liklangambanasu asumna haireklami aide madugi punsiba haiba misak ado hingna natraga sina phaduna iyambagi laman khumba pami iyambagi muhut sinduna iyambana pangthokpa ngamlamdraga thabak ado pangthokpa pami asumna matam khara haujinkri makhoi anina chahi kum changlakpa adwaida noma numit amani mahiloisang adugi oja aduna asumna makhoi anida hairami khawa nganba yeksalai amadi sarang leisangthem yeksalai yeknaba oiriba punsiba ase haujik phoba miyoi amadana hingna natraga sina phaba ngamji aduna ngasidi aigi mahairoi oiriba henthoibi amadi liklangamba nakhoi ani makta punsiba bu phaduna purakpagi thabu ase sinaragi
ꯑꯩꯒꯤ ꯑꯊꯣꯏꯕ ꯃꯍꯩꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯈꯜ ꯆꯨꯡꯁꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯎ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯊꯣꯏꯕꯤ ꯑꯃꯗꯤ ꯂꯤꯛꯂꯥꯉꯝꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯤ ꯌꯣꯝꯗꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯍꯦꯟꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯤꯛꯂꯥꯉꯝꯕ, ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯏꯇꯣꯝꯇꯅ ꯄꯨꯟꯁꯤꯕ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯒꯤ ꯏꯊꯤꯛ ꯏꯊꯧꯅꯥꯁꯦ ꯎꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏꯕꯤ ꯑꯗꯨ ꯃꯥ ꯃꯇꯣꯝꯇ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯂꯤꯛꯂꯥꯉꯝꯕꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈ꯭ꯔꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯨꯟꯁꯤꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯎꯕꯗ ꯄꯨꯟꯁꯤꯕꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯉꯥꯡ ꯃꯆꯥ ꯐꯦꯠꯇꯋꯥ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯅ ꯍꯥꯟꯅ ꯍꯦꯟꯊꯣꯏꯕꯤꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯤꯁꯨ ꯍꯟꯕ ꯂꯩꯇ ꯄꯨꯟꯁꯤꯕꯒ ꯂꯝꯕꯥꯅꯩ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯒ ꯃꯥꯌꯣꯛꯅꯕꯗꯗꯤ ꯍꯦꯟꯊꯣꯏꯕꯤ ꯑꯋꯥꯕ ꯑꯣꯏ꯫ ꯃꯥ ꯃꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯅꯨꯡꯁꯥ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯛꯂꯤ꯫ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯤ꯫ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯥꯂꯪꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯕꯨ ꯇꯨꯔꯦꯜ ꯑꯃꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯄꯣꯝꯅ ꯍꯦꯟꯊꯣꯏꯕꯤꯕꯨ ꯇꯨꯔꯦꯟꯒꯤ ꯃꯅꯨꯡ ꯇꯝꯅ ꯂꯨꯞꯊꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯝꯂꯕ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯅ ꯃꯃꯤꯠ ꯇꯝꯅ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯩꯔꯤ ꯃꯆꯨꯒꯤ ꯂꯩ ꯆꯔꯣꯡ ꯑꯃ ꯂꯥꯞꯇꯛꯅ ꯁꯥꯠꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯇꯞꯅ ꯇꯞꯅ ꯂꯩ ꯆꯔꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯂꯩ ꯆꯔꯣꯡ ꯑꯗꯨ ꯃꯥꯅ ꯍꯦꯛꯄ ꯐꯪꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯂꯩ ꯆꯔꯣꯡ ꯑꯗꯨ ꯍꯦꯟꯊꯣꯏꯕꯤ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯂꯥꯝꯗꯨꯅ ꯍꯦꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩ ꯑꯗꯨ ꯍꯦꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯤꯛꯂꯥꯉꯝꯕꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯤꯛꯂꯥꯉꯝꯕ ꯐꯝꯂꯝꯃꯤ꯫ ꯃꯃꯥꯏ ꯍꯩꯔꯞ ꯑꯃꯨꯛ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯇꯨꯔꯦꯜ ꯑꯃꯁꯨ ꯎꯔꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯍꯦꯛꯇꯣꯔꯕꯥꯟ ꯑꯗꯨꯗꯅ ꯍꯧꯔꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯃꯩꯔꯤ ꯃꯆꯨꯒꯤ ꯂꯩ ꯆꯔꯣꯡ ꯑꯗꯨ꯫ ꯃꯪꯂꯥꯟꯗ ꯎꯕꯗꯒꯤꯗꯤ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯎꯕ ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯐꯖꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯂꯩꯔꯥꯡꯅꯤ꯫ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕ ꯃꯤꯀꯨꯞꯇꯗꯤ ꯂꯩ ꯆꯔꯣꯡ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯜ ꯑꯃꯁꯨ ꯎꯏ꯫ ꯃꯍꯥꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯑꯍꯥꯟꯕ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯇꯞꯂꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯊꯧꯖꯥꯟ ꯄꯤꯕꯤꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯃꯥꯁꯨ ꯇꯞꯅ ꯍꯧꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯂꯤꯛꯂꯥꯉꯝꯕꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯇꯥꯟꯅꯈꯤ꯫ ꯄꯨꯟꯁꯤꯕꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯅꯤ ꯂꯤꯛꯂꯥꯉꯝꯕꯅꯁꯨ ꯇꯥꯟꯅꯈꯤꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯤ꯫ ꯍꯦꯟꯊꯣꯏꯕꯤꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ꯫ ꯑꯁꯤ ꯂꯩ ꯀꯧꯕ ꯂꯩꯔꯥꯡ ꯑꯗꯨꯅ ꯁꯥꯠꯄ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯂꯩꯔꯥꯡ ꯆꯔꯣꯡ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯍꯦꯛꯈꯤ꯫ ꯑꯁꯤ ꯂꯩ ꯍꯥꯏꯔꯤꯕ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯄꯨ ꯍꯦꯟꯊꯣꯏꯕꯤꯅ ꯑꯣꯏꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯛꯂꯥꯉꯝꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯤꯛꯂꯥꯉꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯂꯨꯞꯄꯤ, ꯏꯁꯨ ꯇꯩꯔꯤ꯫ ꯃꯥꯒꯤ ꯅꯥꯀꯟꯗꯅ ꯇꯥꯔꯤ ꯄꯨꯟꯁꯤꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ꯫ ꯍꯦꯟꯊꯣꯏꯕꯤ, ꯅꯪꯒꯤ ꯋꯥꯁꯛ ꯉꯥꯛꯂꯦ꯫ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯦ꯫ ꯂꯤꯛꯂꯥꯉꯝꯕ, ꯑꯩꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯂꯃꯟ ꯁꯤꯡꯂꯦ꯫ ꯑꯗꯨꯒ ꯅꯪꯁꯨ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯁꯤ ꯂꯩ ꯑꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯤ ꯂꯩ ꯀꯧꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯂꯩꯔꯥꯡ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯆꯥꯟꯕꯤꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯥꯕ ꯉꯥꯟꯕ ꯌꯦꯛꯁꯂꯥꯏꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕ ꯌꯥꯔꯅꯤꯀꯣ? ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯩ ꯂꯣꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯤ꯫